ngasi fawba karigidamagta mafam aduda nomai kapagi makhol taba wafam lairibano aduga amaramda kuki militants na nomai kapa e hare kanda tangkhulgi volunteers na khallaka na khuk kapna bagi wafam asi karigi lairibano security force na madu matam chan haiba tare control tawbu ngamji si kaino ngasi su haiba tare security masing thingamdana lairabo fawbada volunteer village volunteers mathau tabagi matang ama adumak leise masi karigi oibam thokbage security sisingna ngapam thoktabra haibdini oja kamai nengba masi matang se tawrogena tawroktaba batam sange kogi lanjina da kogi sinari ba khulai sing siam sophisticated oiba weapon sing masi tugi kedar da leiba yauriba kedar sing ga kogi India gi oiba paramilitary forces samadi army sing siga pullaga thawak tawre haibagi tongan ba media reports sing kunja singi wapam mayam amalae hai riba laiba mayam si da ngasi bawa yengaga leiba hai tare adu tawriba thongjing je aduna asam rifle natra army gi mamang da paramilitary forcing gi mamang da lai paiba singa no mai kapak pada primo makal gi action namata lawdaba adu yengaga dum leiba ise masi kogi tawge yauna tawba manba thong amani tawhalibani haitare thoina tawhalibani haibase se akoina hairaga lai manipur thoisi proxy war ni masida influence tawriba mioi kana kana no haibadi third party se koi khange makoi interest na karino haibdu su khange ado sigi laiba mayam singa se masina akoida amuk hena awaba khudum chadaba mayam ma thol laga aikoigi laiba khunai sida aikoigi furup sida amang ba mayam thola kana da manipur da tangdu laita ba se lehendana bagi da mukta silakpa yamna plan tawrba du mamakhalgi tholanumani masi akoi punam na khamam thoi aduna army sing yenga legani paramilitary forces yenga leibana te makoi hatheng na yawi haibagi wafam mayam ma lai hana su mayam leibani even manipur police ki movement hawba Assam rifle na thalaga thaman chalhangi da mani sumba mayam ma thudong mayam ma thokri police station mamang da kesper gari khamdulaga thamgadi na mayla ko amani haidari na mission sangan naiba sumbai thogsi masi bodum sa thari sigi thogina di koi lan su loiba naiba masi dai na haijengi di state government si na to thabuk mayam ma hoji mangda taraga lebiba koine expect torumba no government ama popular government je leire hairgadi thabak tawnabugi damakta home department ki si unified command ki chairman si mission oigedabani madu oirabra oidabra hojik wahanga choboma oiri Kuldip Singh security advisor ki mathau karino hojik Kuldip Singh security advisor se adum leiri aduga maga hojik security ki matang wari sanabada ngarang phamgiba review meeting du suma masa yauri chief secretary Governor yauna si misaga phamgiba mifam singsida adum yauri adoidi state ki oina tawjagadaba magi sovereign power leiriba sigi thabuk tawgadaba singsi tawdadana adu yengaga sum leibagi film ji leiragadi yamna nungai taba film lakani ada masida natana amuk ekoi bolen topic ta khanara pobdi yaur kiba yari koji kukizo council ga ko chief minister ga gwadnu unagani performance sulai adudi masi ekoina tawriba thawong sing asi lephan nabugi honabada law enforcement agency sing sinaraga madu nomai ka paising phaba punba tawgi mahutta ekoi makoi bu themaga wari sanabi thabaglomda oina sanjilakpagi manba thawong ma sumlai masina phaba purapa yaroi aduna law and order layese khangan nabugi damakta deploy tawriba paramilitary forces army sing loina manipur police ki leiriba forcing se sinara kanada bara leiba singa do aingi matungina sabsana pharaga serak pigedabani maduda nomai ka phalaga yenga leiba do village volunteer amona thoraga lan tawna bagi mong masum silakpase masi sumba nakal namatagi misang sangaga leiriba government of India gi thawong abadi manipur government na masida kaimda thabuk lokhat pangamdana yenga leibase masi yamna laibak thibani athoba matamde state government na masagi tobam toba thabak sing ase pangthokadabani haidana